Russia Landasillakhibadagi Ukraine gi service personnel Lising Thipham Khangkhidre. Russia Ukraine Landasinba Hokibadagi Thipham Khangdana mangkhiba Ukraine gi service personnel masing Lising ka sani sure haina official report amagi matungin phongdok le Ukraine gi ombudsman Oleha Kotenkona haikibada haujik Ukraine gi Thipham Khangdana leiriba lanmi singi ayamba saruk Russia na phajinduna thamle Ukraine gi armed force asina lanmi chani Thipham Khangkhidre haibagi report leiribane adumoinamak masida National Guard, Border Guard amade Security Service yauragade masing asi yamna helambasu yai hairibane aikhoi gi call center information gi matungina de Lising ka sani di fangle haina Ukraine gi commissioner for mission person contact ko na phongdok le makoi sing asi ayamba di Russia gi makuta phajinduna thamba oiramgani haina thajana re Ukraine gi armed force natroga Russia gi military gi maikei dagi hiram asigi matangda karigumba comment amata piba leitre Keep amadi Moscow gi maikei lan asida bandi kaya amadi phajinduna thamnaribane haujik lan songnariba nakalani magna bandi sing sinaraga thadokpagi thawong singsu adumak sathaduna laklibane Russia na chasivayarda leiba mathol manga longba apartment block amada rocket attack sathabada sikhiba migi masing ase kuntra sure haina emergency service ki maikei phongdok le Russia na Ukraine gi awang nongpok thangba Kharkiv ta leiba shopping center amade Yum the bomb kapsilakiba thokdokta miyoi taruk sire aduga kuntraga mathoina asok apan nangle haire Ukrainian forces na Kherson ge khungang amadagi Russian forces takthokre Ukrainian armed forces ke lanmi singna Kherson oblast ke khungang Ivanivkadagi Russian forces takthokre haina Ukrainian armed forces ke Hompusuba Tokhaiva infantry brigade na phongdokre Social media da thagalakiba post amada Ukraine gi lanmi singna Russia ge makhut salamba Ivanivka ningkha tamhale haina phongdokhe khungang adu Russia gi makhut salami haibagi khudam oina mang taklaba military equipment khaktamak ngaihore haina military na haikhe Ukrainian troops singna local mi singa pau phawna duna darkar oiba singda mateng pibagi thabak sathari haina Ukrainians ka pravada gi report amada haikhe Kherson oblast ke first deputy chairman Yuri Sobolevsky kana phongdokhiba matungin ayamba saruk Russia na khudum challaga leiriba Kherson oblast dagi mising saphagadaba mafamda puthokpa yamna darkar oi haire thorokpa ngamloidaba misingna yamna thuna lan kansilakadaba dugidamag laifam chanaba isingna singba thorang tawgadabani haina mahakna haikhe Kherson oblast ki atai lamdam singsu ningkha tamhananaba Ukrainian forces na counter operation chatharakani haina thajare Russian lanmi lising kuntra ka taret chamri rom hatkre Maraksida Ukrainian armed forces ki general staff na phongdokhiba matungin na Russia na Ukraine da landaba haukraba matungda ngasi phawbada Russian lanmi lising kuntra ka taret chamri rom hatkre haire Russian military gi maikei da khwaidagi asiana nanglibase Adipka front ni haire haukiba February 13 dagi ngasi phawbada Russia gi lanmi lising kuntra ka taret chamri rom sikre teng lising amaga chatruk nifuga manga Armed combat vehicle lising ahum ga chanipan kunganipan artillery system chanipan ga kuntraganipan multiple launch rocket system chanigani futaret air defense system chamaga mapan aircraft chaniga taratret helicopter chamaga marfuganipan operational tactical UAV chatruka humbudraga taruk cruise missile chamaga yangkhai manga jahaz tara manga tanker amasung atai vehicle lising ani ga chatruk marfudraga taruk amasung akhanaba vehicle hompuga taruk thugai khre haire Ukraine Russia gi supply line amade khulai thampham thugai khre claim tawre Ukraine Russia gi supply line amade khulai paifam site amada long range missile sizinaduna mai pakna strike tawba ngam khre haina phongdok le Russia na Baltic Sea pipeline 1 gi khuthangda natural gas supply tawrkhiba se annual maintenance work ki damakta numit 10 ne lepkhiba si Germany gi oinade tungkoina gi oikhigadra haina mi paiba pokle aroibada tabiriba pumnamakpu thagatchari